Go back! Protesta basi dahil sa mana matak ta helicopter na aduk yam nag force ako mamantang ba ko helicopter to ga matak siya sa sali bedro di mang masana maral se lai re be se masana ya to chap manai na koi kalle ba aina lajari ba fa sing far west district manung na lai ba to kai ten traffic point na na hari ba fa masida to tuan ba reduction for central process Manipur state security partners sing na masai angam badiga oraga airport gi na ko kai ka sampat ras bawon ta ba lambi asi phau bada yam chection nga chemui thaba do chataraki masi chatar pake maram ding asi si Manipur governor si Manipur da ifada halakani haiba paw do ta badagi hoi kokumi gi mi makha da tuan ba mahiru sing aduga kokumi gi thomi sing yam na Manipur governor la ko matam da lambi paring sa thuaga Manipur governor ne apology tawgada bani aduga Manipur thugai ba ro haiba tuan ma Khollao sing amadi pleka sing paraga law na bo hona bagi thogdok lai kre madu na maram oraga haiba chection thorang sing asi lokhalakibani maduna maram oraga myam je hena tilakpa crowded orakpadagi koi security person sing marketing asa tiaga sel khar ka khibaju laire adu maduda sum myam je kaiba ngamdana laiki hoji fawa aduma security person sing na ngali aduga ngasa je gari gi pareng aduga yapo lambi asida ida mahiro sing yauna myam na tholokpadu matamda security sing sing ngak semai thabadu tataki myam na su Manipur governor si fan gi airport gi aitare lakpadu ngaimina ki adubo pung hom makai tara fauda haiba governor si by rota laktabana maram oiraga mahaksi miyam se laire haibagi oirangani aduga security gi makoi koiba kariguma khara laibadagi haitare phangbadagi mahaksi gari oina tawraga lambi sa lakadabadu lakpangam khidabagi thogdok laikre maduna maram mahaksi fan international btk fan airport ga auraga tangla fauba chopper da Chatkhre kangla fauba chopper da Chatkhre maduna maram oraga tilamni ba mairo singyam singasi udikse khara inthana ba tatha bai film lai inthana ba hai ba se ihau tap tha ba nate bakon ngairamba du gabana lak tarbani na mathak ta chakhabani na hai ba Khollao law ba du di phangkhidre hai tare adubu muji miyagi market gi pongdoli ba amari tawri ba thawdo wasina su ulli ba wa pham di karino hai ba matam da Manipur gi governor na miyamgi Khollao wasi ta sing ta bada ta ka dori ba du kire aki ba laire hai ba du di ulli ba thawdo sina mayek sina tarabra mayek sina adum yam chu khanglagani hai ba gi thaja ba du di lai kokomi gi women wing kokomi gi thawmi sina du phawdoli ba di itam tam na koi pleka chi para kanta akoi protest taw jabani kari manongi sigi ten gra ba tidim lamben si imai pen karana protest taw basi dai se mana matak ta helicopter na aduk yam nag force akoi mamantang ba ko helicopter to ga matak chi sa sali bedro di mang masana maral se lai re be se masana ya to chap manai na koi kalle ba koi punong pu ikai ba pi bani maduna mo hen akoi ga mai sur bani na akoi ji makata ba khong che suan na chalo ya be se akoi kokomi ji women wing am chu kokomi ma ge dei tam jare kokomi gi market gi Manipur governor na apology tawdi fawa aduma kunja changsing khigani haiba khongthang adu lairi myangi market gi hangali badi haiba governor si ki bagira natraga myangi Khollao si Thawoidabadagi chakhibra haiba su kokomi gi site tagi jangi Manipur gi governor na apology tawgada bani haiba wafang sing do demand tambada ta Manipur gi security advisor DGP amadi chief secretary si moreng ground da resign taw haiba wafang duni talaga laiba che budi phau ken badu hangbadi laitri du karam ba lapage habdi akoi puna yengminarase Go back! Go back! Go back! security person singi market gi hari ba fiji si mai thadana ba honari 물어봐. 난 말이 널 빠오네. 그래. Miyam tilamba singadu kai khre loisangrai tara masai governor gi fiji mai thab na ba khona gi thawdok lai khre Manipur gi governor chopper da toraga chakhibagi thawdok lai re adubu ma ki score hai tare tonga tonga gari singadu huji pung
मरी मखाई तारक मतमदा एयरपोर्ट ओनब चलमबदु मान चोपर पाइख्रबनिना मी यावदना हाइतारे हुजिसे चटखरे लानखरे और ngasi ओइनदि मणिपुर गवर्नर म्यांगे खोलाव ताबा किबदगी नत्रगना थवोइदबदगी मथक्ता चक्र मतुंग माकी स्कॉट अमदि गाड़ी सिंह हांगलगा राजभवन तमना चटखरे हिरमसी मतंदा पाउदम जरिबा नावरेम तनुरंजन क्वागैथ्या।